Kanglei Thawan na punok putaram okchari. Nungtingi pauche paujelgi editorial page miyamda mungna nainajari. Lol Yokhanaba center na pirakhiba lupa crore taraga nipan kadai de satkre. Manipuri lol amasung Mayek sakhul annabagi damag center da lengak pairiba Prime Minister Narendra Modi na luchingba BJP gi lengak asina lupa crore taraga nipan ahanba installment oina pirakle haina Manipur gi Chief Minister Nongthomam Birena sahi asigi August thada miyam thamkhiba wafam aduga kumja lisingani kunmathoi gi September 15 matamdugi Education Minister Sorokhaibam Rajena phongdokhiba pham adu lol asigi mapung oiba thaudang loriba Directorate of Language Planning and Implementation na hiram asigi matangda department asigi oiba knowledge amata leite haina phongdokhiba wafam asina Manipuri miyamda chamamnaba pole loinana Manipuri miyamna lol asi sakhut anaba honarakliba kaya asi aremda tarabra haibagi pendaba amadi nungnangba kaya phongdokliba wafam asida haujik paleba lengak asigi lusingba Nongthombam Birena miyamda mariksumba paudamsing sengdokpham tangai phade haina lamdam asida khundariba tongan malop kunthra mari henbagi phawna lon oidiba meitli lon natragna Manipuri lol asi sahi lising kayagi puwari lejaraba masagi lol amasung Mayek mapung phana leiraba Royal Chronicle oiraba lol asi India lenga kinipal subo schedule da sankraba matung handak sahi gi oina classical language status panglagani haina Rajya Sabha gi MP ning thaulai semba chana jawba amadi Manipur gi Chief Minister Nongthombam Birena achawba thorum kaya status panglagani haibagi harauba amadi thajaba miyam thamkhibani Parliament gi language committee da member ama oina MP chana jawba hapkhibug lona leibak asigi lon manga classical language da sakhanglakpada Manipur lon kanthokhlamba aduna lol asi chawkhatnaba honnabagi muhutta lol asi muthatnaba honarabra haibagi wahang kaya lamdam asigi miyam hangnarakli isum ningom naraktagi CS Ganesh Lal kawamioi amana RTI Act lising ani manga gi section taruki makhada state lengakna Manipuri lol amasung Mayek sakhut anamagi damak ahanbagi installment oina center na lupa crore taraga nipan piraki haibasi state lengakna phangkiba leibra leirebadi madu karam project sing da sinakibagi haibagi marik sumba project sing PBU Manipuri lol amasung Mayek Yokhanaba kari thorum sing pakhat krabage lol amasung Mayek sakhul annaba mari leinaba kari i pau leibage haina hanglakiba wahang adugi pakhum oina sahi asiga September anida thakiba application adugi pakhum oina September 18 Manipur lengaki Directorate of Language Planning and Implementation Manipur gi Director El Radha Kantana lupa crore tara nipan ngasi phawbada phangbagi formal oiba i pau amata leite lonana lemhoribo hangsing adugi pakhum singchu mari leinade haina thamlakibani center amudi state asida lengak pairiba miyam double engine lengak ni haina singthana riba BJP gi lengak asina nungthil powapta miyam da sagun tawrabra haibagi wapam phawba lakli Tha taranipan helalabi irang asina maram oiraga mayum makai thadoktuna lanjena dun leiriba miyam asigidamak center na senpam kaya thadarakre haina thorum kaya da Chief Minister na phongdok pagalone na Prime Minister Narendra Modi na luchingba center gi lengak awang mathakta thangat khibani irang marak asida haukiba thakhra da ising ichaun awaba nanglaba miyoi singi damak tu crore kaya pirakre haina lakthoklaba su ngasi phawbada lan asina awaba nanglaba amadi ising ichaun awaba nanglaba mipum khudimakta lengak ki oiba mateng amata phangba ngamdri haina pawse gi khujangda sengdrokpa laikrabani lengak asiga naknaba miyoi khara kanaba sing asi phanglamnaba su mapung oina bipum khudimakta kanaba phangba ngamdrabra haibagi wahang amasu lol amasung Mayek sakhutnaba thadarakhiba lupa crore taraga nipan thangai sengna center na chenpham sing adu thadarak labadi kadai de sina kharwe haibadu miyamda Chief Minister Nongthombam Birena singdopam thoi